Indian Navy gi Khwaidagi Nouba stealth guided missile destroyer INS Imphal ngasi Mumbai gi Naval Dockyard ta hounabi matung ina commission Toukhre. Manipur gi konung Imphal gi maming louraga tholiba warship asina Indian Navy da ahenba pangal haplagani. Samudrada amasung samudradagi lakpa threat kaya INS Imphal na mayong nabang ngamlagani haina Indian Navy gi Chief Admiral R Harina commission tobagi thoram aduda phongdoki. Thoram aduda India gi Defense Minister Rajnath Singh amasung Maharashtra gi Chief Minister Eknath Shinde su saryaki. Panba yabadi INS Imphal asi chahi asigi October kunda Indian Navy da khusinakibane. Warship asi meter chamaga humfo sangi amadi warship asi sabada sizinariba polam sing asigi chada humfutara mangadi indigenous content oiri. Thoram aduga mari lainana leibaga sigi Defense Minister Rajnath Singh na hai INS Imphal asi defense ki lamda mipal tangdabagi achouba khudam amane masimag national security ki damak Indian Navy amasung tongan ba stakeholders sing na khonakiba sing adugi mahaini INS Imphal na Indo-Pacific region da Jalmep Yasya Balmep Tasya gi wahantok hena lehelagani. Rajnath makata na hai INS Imphal da Brahmos Aerospace na Brahmos missile yauna leibag asigi mapangal leiraba khulai kya hablei madugi manung da Larsen and Toubro gi torpedo Bharat Heavy Electricals Limited Velgi Rapid Gun Mount amadi Bharat Electronics Limited Belgi Imphal yauri. Nakalamaromda Indian Navy gi Chief of Naval Staff Admiral R Harikumar na hai INS Imphal asi India lenga ki ek Bharat Shrestha Bharat ki wakalon adugi mayek laraba kudam amane warship asina samudradagi lakba threat kaya mayok naba ngambada natana leibak asigi toba ngamba adugi kudam ama oiragani. Leibak asigi mayokta lakpa singnaba kaya INS Imphal na laina mayok naba ngamlagani. Masigi mathakta 15B stealth guided missile destroyer Suratsu kumjali singani kunmari da commission tauraba yai. Manaba class ki INS Visakhapatnam amasung INS Mormugao su mathang sina kumjali singani kunmathoi amasung kunithoi da commission taukibani haina su mahakna phongdoki. इम्फाल अपने प्रतीक चिन्ह से प्रेरित है जो कांगला किले के पश्चिमी द्वार और कांगला शाह मणिपुर के पौराणिक संरक्षक को रेखांकित करता है। भारत के उत्तर पूर्वी शहर से पहली बार अपना नाम प्राप्त करने वाला युद्धपोत इम्फाल निसंदेह दुनिया भर में हमारे देश का मान बढ़ाएगा। इम्फाल आपको अपना लक्ष्य सदैव हासिल हो और निशाना अचूक रहे।